ꯉꯁꯤꯒꯤ episode ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗ ꯅꯤꯡꯁꯤꯡꯖꯒꯦ ꯃꯗꯨꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯇꯅ ꯍꯥꯞꯆꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄ ꯏꯕꯨꯡ ꯑꯔꯨꯟ ꯄꯤꯌꯥꯅꯣꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯑꯁꯤꯒꯤꯁꯨ ꯁꯦꯟꯗꯣꯜ ꯔꯦꯀꯣꯔꯗ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯖꯕꯅꯤ ꯆꯦꯅꯦꯜ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯦꯅꯦꯜ ꯑꯗꯨꯗ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯉꯥꯜ ꯗ꯭ꯌꯨꯇꯤ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁ ꯅꯨꯡ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯉꯥꯜꯒꯤ ꯐꯣꯟꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯜꯂꯣ ꯀꯩ ꯂꯩꯔꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯍꯣꯏ ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯥꯛꯀꯦꯅ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯝꯃꯣ ꯑꯣꯀꯦ ꯑꯩ ꯌꯧꯔꯛꯑꯅꯤ ꯍꯣꯏ ꯊꯝꯃꯣ ꯂꯩꯕꯥꯛ ꯂꯩ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯆꯟꯗꯣꯟ ꯆꯋꯥ ꯅꯤꯡꯊꯤꯅ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯔꯕꯤꯒ ꯄꯨꯟꯅ ꯄꯤꯁꯛ ꯍꯣꯏꯗ ꯂꯥꯛꯏ ꯄꯤꯁꯛ ꯃꯈꯣꯏꯕꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯔꯕꯤ ꯄꯨꯟꯅ ꯆꯪꯂꯛꯄꯗꯨꯗ ꯏꯕꯦꯝꯃ ꯌꯧꯔꯛꯑꯦꯗꯅ ꯏꯆꯦ ꯃꯥꯁꯨ ꯌꯥꯎꯖꯔꯛꯏꯌꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣꯁꯨ ꯌꯥꯎꯕꯤꯔꯛꯏ ꯍꯣꯏ ꯃꯥ ꯄꯤꯁꯛꯅ ꯂꯦꯡꯁꯤꯟꯁꯤ 이베마 ꯃꯅꯨꯡꯗ ꯍꯦꯛꯇ ꯐꯝꯃꯨꯁꯤꯀꯣ ꯀꯩꯝꯇ ꯀꯣꯏꯔꯨꯅꯨ ꯂꯩꯕꯥꯛ ꯂꯩꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯏꯆꯦꯃ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯂꯤꯛꯂꯥꯏ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯉꯤ ꯂꯤꯛꯂꯥꯏꯅ ꯅꯥꯎꯕꯤ ꯆꯪꯂꯛꯑꯕ ꯆꯪꯂꯛꯑꯦ ꯃꯁꯛꯇꯣ ꯀꯃꯥꯏ ꯇꯧꯒꯦ ꯑꯁ ꯐꯖꯅ ꯎꯍꯧꯗ꯭ꯔꯦꯕ ꯃꯅꯨꯡꯗ ꯆꯪꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯄꯤꯁꯛꯅ ꯀꯧꯔꯛꯏ ꯅꯥꯎꯕꯤ ꯂꯤꯛꯂꯥꯏꯅ ꯅꯥꯎꯕꯤ ꯆꯠꯂꯣ 이마나 ꯀꯧꯔꯦ ꯆꯠꯂꯣꯕ ꯇꯥꯔꯦ ꯏꯃꯥ ꯆꯠꯂꯣ ꯅꯆꯦꯗꯨꯁꯨꯅꯦ ꯀꯧꯊꯣꯛꯄꯤꯔꯨꯆꯣ ꯑꯗꯨꯒꯅꯦ ꯆꯥ ꯅꯨꯡꯒꯥꯇꯣ ꯑꯇꯩ ꯆꯥꯅꯕꯁꯤꯡꯗꯨꯁꯨ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯃꯥ ꯂꯩꯕꯥꯛ ꯂꯩꯅ ꯍꯧꯖꯤꯛꯀꯤꯗꯨꯅ ꯏꯕꯦꯝꯃꯗꯨꯒꯤ ꯃꯅꯥꯎꯄꯤꯔꯥ ꯃꯥꯅꯦ ꯂꯩꯕꯥꯛ ꯂꯩꯅ ꯑꯃꯨꯛ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯗꯤ ꯏꯃꯧꯗꯣ ꯎꯅꯤꯡꯕꯅꯅꯦ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯏꯆꯦꯃ ꯀꯩꯝ ꯀꯥꯏꯗꯦꯗ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯂꯨꯕ ꯃꯃꯥ ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯈꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯄꯥꯝꯂꯤꯕꯁꯦ ꯏꯆꯦꯃ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯑꯩꯒꯤꯗꯤꯅꯦ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯍꯥꯏꯅ ꯈꯟꯖꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯥꯏ ꯑꯃꯗꯤ ꯉꯥꯟꯊꯣꯏꯁꯨ ꯄꯨꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯔꯛꯏ ꯂꯩꯕꯥꯛ ꯂꯩ ꯃꯃꯧ ꯅꯨꯄꯤ ꯂꯤꯛꯂꯥꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯂꯤꯛꯂꯥꯏꯅ 이마 ꯑꯁꯤ ꯍꯥꯏꯔꯒ ꯆꯥ ꯀꯞꯇꯨ ꯄꯤ ꯂꯩꯕꯥꯛ ꯂꯩꯗ ꯄꯤꯔꯛꯄꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯌꯥꯔꯦ ꯄꯤꯁꯛꯅ 이베마 ꯅꯣꯏ ꯇꯥꯃꯣꯁꯤꯗ ꯑꯃꯨꯛ ꯄꯤꯌꯨ ꯂꯤꯛꯂꯥꯏ ꯑꯃꯨꯛ ꯆꯥꯗꯨ ꯔꯕꯤꯗ ꯄꯤꯔꯛꯏ ꯂꯩꯕꯥꯛ ꯂꯩꯅ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗꯅ ꯅ꯭ꯌꯨꯇꯟꯅ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯔꯛꯏ ꯃꯉꯥꯜꯅ ꯍꯜꯂꯣ ꯕꯥꯏ ꯅꯪ ꯀꯥꯏ ꯂꯩꯔꯤꯅꯣ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯤꯌꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯣ ꯑꯩꯗꯤ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯒꯥꯔꯤ 2-3 ꯊꯧꯖꯟꯈꯤꯕꯁꯤꯗ ꯅꯣꯏ ꯑꯍꯜ ꯊꯥꯔꯛꯑꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯨꯝꯃꯕꯣ ꯚꯥꯏ ꯍꯦꯔꯥ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯂꯤꯛꯂꯥꯏꯒꯤ ꯋꯥ ꯅꯨꯡ ꯂꯦꯞꯅꯕ ꯂꯥꯛꯑꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗꯗꯤ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯉꯁꯤꯅꯦ ꯏ ꯀꯥꯔꯛꯇꯅ ꯃꯤ ꯁꯤꯟꯅꯕ ꯌꯥꯎꯅꯤꯁꯦ ꯐꯔꯦꯁꯦ ꯚꯥꯏ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯈꯪꯉꯤꯕ ꯂꯨꯍꯣꯡꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯚꯥꯏ ꯅꯪꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯐꯔꯦ ओके बाय नहीं चलो थमे मी उसितबा अई खंगनदबिदगा तवदना खंगिबा ता चावबा गाड़ी मोबाइल लेबिरो सर असोमदि ngसाइदगी मी ngaiduna leiri ngai helaga kamai tongni sir अस पेलबनी आई को कासे मैबा हावलबनी तौरिबा मयाम से सर कदोम थाना चसे आइनो मंगालना ऑफिस रोम दाना थौ यार फगनी सर ऑफिस रोम दाना थौ यार फगनी सर इचेमा अदुदिने अखोय मो हन्नबा तौरक नोंगो मतंग चाबा मदने पुन्ना मो हे उनबा हाइदुनी पिसक्सु खेम काइदेदा हेक्ता कोइथोरो होय इचेमा आइसुने मखोय मपाबुंगा तानारगा
नुमित अफबा अमदा हेक्ता लाक्पा हाइबदुनी लुहोंबगी मतम लेपनबा याइदा कैम काइदे लुहोंबगी वा नतनने इमौगी अपामबसु हंबिखो अखोइना पामेदनने नुपी अदुगी मोतादनने अखोइना हेक्ता थुजिलुबसु याबा नतेदो याम चुमी इबेमने ताकपिरिबस लेबाक ले याम नुसीना लिकलाइदे येंगलगा इबेमा अदुदी ममा अमु चलुखिगेको होय ममा रबीना अमु अदुदी इमा अखोइ अमु चलुखिगे होय यौनबा तौरु लिकलाई मखोइगी गारीदु हेक थौखिबगा इमुंग लोमदा चेंसिलाई nganthoi iche chakhrabo liklai momon tawraga chatkre ish nupani na kamai tawrino khangdene aikhoi dagi bu hena skin do nan ba heline masak tu badane lari kadum paraga leram do mali liklai masak ta sunati ngapto sakto ropoda sune mong hadi nupa moi bagi yam lem khangde sum thamoi sida ado damangal di kamai tawdiba Somdana Inspector Mangalna Hayo, Jingna Balaitana, Nana Kanzaba Kaido, Bakakano, I come am Lady Besidi Numito Tabo, I have pursue Nachan Mani can be Yokaido Boke Nupa Aduna, ha, oh no, Nasaga Duam Pazaraga, is a Nupigum Nakanba. I lady Sidi, come the Bakakano. No, itamo lady Sidi, I gida, no one later Kaidorage. Takelena, Tamo, I would have Piro. I would have Piro Kaitoboke. I am worried. Nupa Aduna, say, Maramopani. I ne address a hierarchy. Nang Mopam to the law. Aduka, Nanga Hiribado, Canarasi. I Makata Tamu, Bagamloy. A Mohana, I want a pop of Viracano. Kem Kaidi. I would be Nanga Yatrapanida. Adobo, Masigi Numisida. I gin up the Lactabadi. Video clip single the Yauriba video single. Tamo, other than it obligano. The channel of voice in Nigeria, other than it obligano tamo. No pardona, say, Wang on the Labagi, Canada. I give what Abana, Nangi Pagani. Tamo, other than it obligano tamo. Takelay, Nuntil Popo to the Lucilaga Tola E. Takelay Bupokpi Mamana Katai the Nuninang with Bema Ima, Aimana be hoida practical notebook. Why do get over it? Hoi, Pangting Ting Halakanuko, Pachaluroga hello. Hoi ma Takelay, no part to Naide Hotel at the Lai Takelay Rumadu Tamna, Kina Changla E Mapoma do Europe Matanda the D, Nupani whom Sana Unite in a Lamki Takelay. Jonglo Takelay, Hinada Chongapuna from me. Nupa Adusu, Takelay na Pamli Baduki Manak Naxilaga from me. Nangbu, Agiamuna Ninda Rene. Tama, video singom the Kakapio. Sidi Mopal the Vinia, Nang Naigi, Kubang the Hapangam Lise. Takelay do Yam Sauna. Nang nazi pamli basi kaino ha ai gi punsina leika tara basi phawa nang pen tribo nante Takelay adu maina ka kapakhino kai doge heart se pu bangam de asi ha ban me sidagi ai gi punsida ye pirano ai ining tam na hingba pame hoi fare Takelay nang na suhara banina ai gi phone sida nang gi ai gi video me amse ka Adubu nasana khangna nang aigi aningbasi madi thunganba tabani nang naningba nang na pamli base aigi hangsang se natro ha nang na pamli base aigi hangsang se natro nang nasana yana aikhoi bu pelhanbadi ai nang na pamli baduma tawgi hairadana pare ai Nakoi get on with the Tongalak. I don't know video singer today. Hana Eki made mouse in the Kakadabani. Nupa Aduna, Takelay Mamanga, video Sinduka E.
ꯑꯗꯨꯒ ꯇꯈꯦꯜꯂꯩ ꯃꯁꯥ ꯃꯊꯟꯇ ꯁꯦꯠꯂꯤꯕ ꯃꯐꯤꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯅꯨꯄꯥꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯣꯡꯕꯨꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯇꯈꯦꯜꯂꯩꯕꯨ ꯐꯠꯇ꯭ꯔꯕꯁꯤꯡꯗꯨꯒꯤ ꯀꯌꯥꯇ ꯇꯥꯔꯕ ꯃꯆꯤꯟꯖꯥꯛꯀꯨꯝ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯇꯈꯦꯜꯂꯩꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯡꯍꯟꯕꯤꯔꯤ꯫ ꯇꯈꯦꯜꯂꯩ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯇꯨꯅ ꯌꯥꯝ ꯁꯣꯟꯅ ꯁꯣꯅꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯁꯣꯅꯥ ꯌꯥꯝ ꯄꯥꯈꯠꯅ "ꯇꯈꯦꯜꯂꯩ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯇꯈꯦꯜꯂꯩ ꯃꯍꯥꯛꯀ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯤ ꯁꯣꯅꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯁꯣꯅꯥ ꯄꯥꯈꯠꯅ ꯅꯪ ꯙꯤꯔꯥꯖꯀ ꯁꯥꯎꯅꯕ꯭ꯔꯣ?" "ꯁꯥꯎꯅꯗꯤꯌꯦ." "ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ?" "ꯚꯥꯏ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ." "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪ ꯉꯥꯎꯔꯕꯣ?" "ꯑꯩ ꯉꯥꯎꯔꯦ ꯚꯥꯏ, ꯑꯩ ꯉꯥꯎꯔꯦ." ꯁꯣꯅꯥꯅ ꯊꯦꯝꯖꯤꯜꯂꯒ "ꯑꯩ ꯈꯪꯉꯦ, ꯅꯪ ꯁꯣꯏꯗꯅ ꯙꯤꯔꯥꯖꯀ ꯁꯥꯎꯅꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯁꯦ ꯑꯩ ꯇꯧꯒꯦꯁꯦ, ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯕꯒꯤ ꯀꯞꯄꯤꯅꯣ? ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ?" ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯉꯝꯂꯔꯣꯏꯌꯦ." "ꯀꯩꯒꯤ? ꯑꯗꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯀꯥꯏꯅꯔꯒꯦ ꯈꯜꯂꯤꯔꯣ?" "ꯅꯠꯇꯤꯌꯦ ꯚꯥꯏ." "ꯁꯦ ꯀꯞꯀꯅꯣꯕ, ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ." "ꯚꯥꯏ ꯑꯩꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯅꯪ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯔꯛꯀꯅꯨꯀꯣ." "ꯇꯈꯦꯜꯂꯩ ꯅꯪ ꯅꯍꯥꯟꯒꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯍꯥꯏꯔꯛꯑꯣ, ꯑꯩ ꯀꯅꯥꯝꯇ ꯍꯥꯏꯔꯣꯏꯌꯦ, ꯄ꯭ꯔꯣꯃꯤꯁ꯫ ꯅꯪꯅ ꯍꯥꯟꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ?" "ꯅꯨꯃꯤꯠꯇꯣ ꯙꯤꯔꯥꯖꯀ ꯏꯕꯥꯅꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯄꯨꯟꯅ ꯏꯕꯥꯅꯤ ꯀꯣꯏꯕ ꯆꯠꯂꯦ꯫ ꯙꯤꯔꯥꯖꯅ 12ꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯏꯕꯥꯅꯤ ꯗꯣꯡ ꯗꯣꯡ ꯇꯧꯔꯗꯣꯏꯅꯦ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯃꯈꯥꯗꯨꯅꯅꯦ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯇꯝꯅꯗꯣꯏꯅꯦ." "ꯏꯁ ꯃꯁꯛꯁꯤꯒ ꯋꯥꯈꯜ ꯒꯥꯇꯤꯕ, ꯑꯩ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ, ꯏꯕꯥꯅꯤꯅꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯌꯥꯝ ꯂꯨꯞꯄ ꯌꯥꯗ꯭ꯔꯤ, ꯍꯥꯟꯅ ꯏꯁꯥ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯗꯕꯅꯤ." "ꯍꯣ ꯅꯪꯇꯅꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩ, ꯑꯩꯅꯦ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯑꯩ ꯂꯣꯏꯅ ꯑꯣꯏꯕ ꯉꯝꯅꯤꯌꯦ." "ꯏꯁ ꯃꯤ ꯁꯨꯝꯕꯒꯥꯗꯤ ꯌꯥꯝ ꯍꯩꯔꯝꯃꯤ, ꯀꯃꯥꯏ ꯇꯧꯔꯤꯅꯣ?" "ꯑꯁꯦꯡꯕꯒꯤꯅꯤ ꯇꯈꯦꯜꯂꯩ, ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ." "ꯀꯩꯒꯤ ꯆꯪꯗ꯭ꯔꯤꯕ? ꯍꯣ ꯏꯕꯨꯡꯉꯣ ꯅꯪꯇꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯌꯣ, ꯑꯩꯁꯨꯅꯦ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤꯌꯦ." "ꯑꯋꯣꯏꯕ ꯏꯇꯨꯁꯦ ꯐꯗꯤ ꯐꯖꯈ꯭ꯔꯦꯗꯀꯣ, ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯕ." ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯈꯔ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩ ꯋꯥꯔꯤꯅꯣ? ꯈꯤꯇ ꯌꯥꯎꯖꯒꯦꯗꯅ." ꯙꯤꯔꯥꯖꯇꯣ ꯐꯤꯡꯅ ꯀꯩꯅꯣ ꯏꯌꯥꯝꯕꯈꯩꯅ ꯇꯧꯕꯤꯔꯤꯁꯤꯕꯣ?" ꯅꯨꯄꯥ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ "ꯏꯁ ꯃꯁꯛꯁꯤꯒ ꯐꯤꯒꯠ ꯇꯧꯏꯅꯦꯍꯦ." ꯇꯈꯦꯜꯂꯩꯅ "ꯙꯤꯔꯥꯖ ꯃꯥꯟꯅꯔꯨꯅꯨ, ꯂꯦꯝꯖꯗꯦ, ꯍꯟꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ." ꯅꯨꯄꯥ ꯑꯗꯨꯅ "ꯉꯥꯏꯈꯣꯗ ꯅꯨꯖꯥ ꯅꯪꯕꯣ, ꯏꯃꯥꯏ ꯄꯣꯠꯇꯤ ꯐꯖꯅ ꯊꯣꯝꯃꯦꯍꯦ, ꯅꯆꯥꯗꯣ ꯌꯥꯝ ꯐꯖꯔꯤꯗꯨꯕꯨ ꯀꯩ ꯆꯥꯒꯦ?" ꯙꯤꯔꯥꯖꯅ "ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ, 3rd ꯀ꯭ꯂꯥꯁꯀꯤ ꯋꯥꯈꯜꯗꯣ ꯈꯔ ꯊꯥꯗꯣꯛꯄꯗꯤ ꯐꯩ, ꯋꯥꯔꯛꯄꯤꯅꯕ ꯃꯁꯤꯡ ꯌꯥꯝ ꯍꯦꯜꯂꯕꯅꯤ." "ꯑꯣꯖꯥ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ, ꯑꯃꯨꯛ ꯉꯥꯛꯄꯤꯌꯨꯕ ꯑꯝꯇ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯄꯨꯟꯅ ꯅꯣꯛꯏ꯫ ꯇꯈꯦꯜꯂꯩꯅ "ꯍꯟꯅꯕ ꯇꯧꯁꯤ ꯙꯤꯔꯥꯖ." ꯙꯤꯔꯥꯖ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯆꯠꯀꯦ ꯇꯧꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯝꯂꯛꯏ꯫ "ꯉꯥꯏꯈꯣꯅꯦꯍꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯈꯤꯁꯤ ꯀꯩꯗꯧꯒꯦ? ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯑꯒ ꯀꯔꯤꯒꯤ ꯍꯥꯊꯨ ꯍꯟꯒꯅꯤ?" ꯙꯤꯔꯥꯖꯅ "ꯏꯌꯥꯝꯕꯒꯤꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ." "ꯑꯥꯏ ꯍꯥꯏꯒꯠꯂꯦꯍꯦ ꯐꯖꯅ ꯁꯤꯗꯤ, ꯅꯁꯥ ꯅꯎ ꯈꯔ ꯐꯔꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯍꯦꯔꯣ ꯁꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ?" ꯙꯤꯔꯥꯖ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯇꯤꯟꯗꯨ ꯁꯤꯠꯂꯒ "ꯍꯧꯖꯤꯛꯀꯤꯗꯨ ꯐꯥꯎꯗꯤ ꯌꯥꯏ ꯑꯗꯨꯝ." ꯑꯁꯤ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯀꯣꯜꯂꯤ꯫ "ꯙꯤꯔꯥꯖ ꯅꯨꯄꯤꯗꯨ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ." "ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯙꯤꯔꯥꯖꯄꯨ ꯑꯇꯩ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯆꯪꯁꯤꯟꯗꯨꯅ ꯏ ꯅꯥꯏ ꯇꯥꯕ ꯃꯈꯩ ꯐꯨꯗꯔꯛꯏ꯫ "ꯙꯤꯔꯥꯖ ꯇꯥꯃꯣ, ꯃꯥꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯂꯩꯔꯁꯨ ꯉꯥꯛꯄꯤꯌꯨ, ꯙꯤꯔꯥꯖ." "ꯅꯣ ꯑꯗꯨ ꯌꯥꯝ ꯐꯖꯔꯒ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯁꯤ ꯅꯣꯏ ꯇꯥꯃꯣ ꯇꯩꯊꯣꯛꯄꯤꯒꯦꯁꯦ." ꯙꯤꯔꯥꯖ ꯌꯥꯝ ꯁꯥꯎꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯅ ꯄꯨꯝꯉꯥꯡꯕ ꯃꯈꯩ "ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ."
ꯅꯣꯏꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯣꯏꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯁꯥꯅꯦ ꯁꯥ ꯅꯨꯄꯥ ꯑꯗꯨ ꯌꯥꯝ ꯁꯥꯎꯅ ꯙꯤꯔꯥꯖꯀꯤ ꯃꯁꯝꯗꯣ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯛꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯪ ꯊꯨꯏ ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯅꯋꯥ ꯂꯧꯗꯦ ꯑꯩꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯙꯤꯔꯥꯖꯄꯨ ꯈꯣꯡꯄꯥꯛꯇꯨꯅ ꯃꯊꯕꯥꯛꯇꯨꯗ ꯀꯥꯎꯊꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯙꯤꯔꯥꯖꯀꯤ ꯃꯉꯛꯁꯝꯗꯨ ꯃꯦꯠꯂꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯦꯠ ꯀꯅꯥꯎ ꯅꯪꯃꯛꯅꯁꯨ ꯀꯦꯡꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤ ꯀꯦꯡꯕ ꯃꯈꯣꯜ ꯊꯣꯛꯅ ꯀꯔꯦꯝꯅꯅ ꯍꯧꯅ ꯅꯣꯛꯏ ꯇꯈꯦꯜꯂꯩ ꯃꯈꯨꯠ ꯑꯅꯤꯗ ꯂꯣꯟꯖꯗꯨꯅ ꯇꯥꯃꯣ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯣ ꯃꯥꯕꯨ ꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ ꯇꯥꯃꯣ ꯀꯦꯡꯕ ꯇꯈꯦꯜꯂꯩꯕꯨ ꯑꯃꯨꯛ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯆꯪꯁꯤꯟꯗꯨꯅ ꯇꯈꯦꯜꯂꯩꯒꯤ ꯍꯛꯆꯥꯡꯗꯨ ꯊꯦꯡꯗꯨꯅ ꯃꯅꯝ ꯅꯝꯃꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯑꯩꯕు ꯊꯤꯡꯕ ꯉꯝꯒꯗꯧꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩꯒꯤ ꯃꯄꯤꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯊꯗꯨꯅ ꯂꯧꯊꯣꯔꯛꯏ ꯇꯈꯦꯜꯂꯩ ꯙꯤꯔꯥꯖꯅ ꯂꯥꯎꯔꯛꯄꯅꯤ ꯇꯈꯦꯜꯂꯩꯅ ꯇꯥꯃꯣ ꯁꯤꯗꯗꯤ ꯇꯧꯕꯤꯒꯅꯣ ꯑꯩꯈꯣꯏꯕꯨ ꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯥꯃꯣ ꯀꯦꯡꯕ ꯀꯔꯤꯁꯨ ꯇꯥꯗꯦ ꯇꯈꯦꯜꯂꯩꯕꯨ ꯆꯤꯡꯊꯣꯛꯑꯒ ꯃꯐꯝꯗꯨꯃꯛꯇꯗ ꯙꯤꯔꯥꯖꯀꯤ ꯃꯤꯃꯥꯡꯃꯛꯇꯗ ꯇꯈꯦꯜꯂꯩꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯟꯕꯤꯈꯤ ꯑꯗꯨꯒ ꯀꯦꯡꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯇꯈꯦꯜꯂꯩꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯗꯨꯅ ꯅꯣꯛꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯙꯤꯔꯥꯖ ꯂꯩꯕꯥꯛꯇ ꯈꯨꯠꯇꯨꯝ ꯁꯨꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯈꯦꯜꯂꯩꯅ ꯂꯥꯎꯕꯁꯤꯡꯗꯨ ꯃꯈꯦꯠ ꯆꯤꯛꯇꯨꯅ ꯋꯥꯅ ꯈꯥꯡꯂꯤ ꯇꯈꯦꯜꯂꯩ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯝꯃꯤ ꯁꯣꯅꯥꯁꯨ ꯀꯞꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯑꯁꯦꯡꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯈꯦꯜꯂꯩ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯃꯤꯐꯝꯗ ꯊꯥꯖꯤꯜꯂꯛꯑꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯌꯥꯔꯦ ꯚꯥꯏ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯉꯜꯂꯤꯉꯩꯁꯤꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯑꯗꯨ ꯌꯥꯗꯤꯌꯦ ꯚꯥꯏ ꯋꯥꯐꯝ ꯑꯁꯦ ꯃꯤꯌꯥꯝ ꯈꯪꯂꯛꯑꯗꯤ ꯏꯃꯥꯒꯤ ꯐꯤꯕꯝꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯕꯨ ꯀꯔꯝꯅ ꯇꯤꯟꯕ ꯉꯝꯒꯅꯤ ꯃꯁꯤꯒꯤꯗꯃꯛꯅꯤ ꯑꯩꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯗꯨꯅ ꯅꯪꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯑꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯇꯧꯔꯔꯣꯏ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯏꯃꯥꯡꯃꯛꯇꯗ ꯀꯛꯈ꯭ꯔꯕꯅꯤ ꯉꯁꯤ ꯑꯩꯅ ꯍꯜꯂꯛꯏꯕꯁꯦ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯈꯌꯥꯠꯁꯤꯡꯗꯨꯗꯒꯤꯅꯤ ꯇꯈꯦꯜꯂꯩ ꯑꯗꯨꯗꯤ ꯙꯤꯔꯥꯖꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯍꯥꯛꯀꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯉꯁꯤ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯈꯣꯡꯐꯝꯗ ꯂꯦꯞꯂꯒ ꯆꯠꯂꯨꯔꯤꯕꯁꯤ ꯁꯣꯅꯥ ꯇꯈꯦꯜꯂꯩꯕꯨ ꯀꯣꯟꯗꯨꯅ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯑꯗꯣ ꯚꯥꯏ ꯋꯥꯐꯝꯁꯦ ꯅꯪ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯔꯣꯏꯌꯦ ꯚꯥꯏ ꯅꯪ ꯙꯤꯔꯥꯖꯀꯤ ꯅꯝꯕꯔ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯏ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯅꯪ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯣꯜ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯩ ꯇꯧꯒꯦ ꯚꯥꯏ ꯁꯣꯅꯥ ꯙꯤꯔꯥꯖꯇ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯐꯣꯟꯗꯨ ꯇꯈꯦꯜꯂꯩꯗ ꯄꯤꯔꯛꯏ ꯑꯩ ꯀꯣꯐꯤ ꯁꯦꯝꯂꯛꯀꯦ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣꯀꯣ ꯍꯣꯏ ꯙꯤꯔꯥꯖ ꯌꯥꯝ ꯇꯞꯅ ꯍꯜꯂꯣ ꯚꯥꯏ ꯇꯈꯦꯜꯂꯩ ꯙꯤꯔꯥꯖꯀꯤ ꯃꯈꯣꯜꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯙꯤꯔꯥꯖ ꯌꯥꯝ ꯄꯥꯈꯠꯅ ꯇꯈꯦꯜꯂꯩ ꯅꯪ ꯅꯁꯥꯗꯣ ꯀꯩꯝ ꯇꯧꯗꯕ꯭ꯔꯣ ꯙꯤꯔꯥꯖ ꯑꯩ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯍꯥꯟꯒꯩ ꯑꯩꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯔꯤꯕꯗꯨꯕꯣ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯙꯤꯔꯥꯖ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯃꯤꯔꯥꯏꯔꯣꯏꯌꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅꯤ ꯃꯄꯥꯜꯊꯣꯡꯒꯤ ꯍꯛꯆꯥꯡꯗꯨ ꯅꯠꯇꯤꯌꯦ ꯙꯤꯔꯥꯖ ꯅꯪ ꯑꯩꯕꯨ ꯍꯟꯖꯤꯟ ꯀꯞꯍꯜꯂꯅꯨ ꯑꯩꯗꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯕꯤꯅꯦ ꯑꯩꯅ ꯀꯔꯝꯅ ꯅꯪꯕꯨ
Madu ꯑꯣꯏꯊꯣꯛꯇꯕꯅꯦ ꯙꯤꯔꯥꯖ. ꯇꯈꯦꯜꯂꯩ, ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯒꯦ. ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯦ. ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯍꯦꯜꯂꯦ. ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯥꯒꯠꯆꯔꯛꯄ ꯏꯕꯥꯅꯤꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯉꯁꯤꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇꯨꯅ ꯂꯝꯕꯥꯈꯥꯡꯗ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ. ꯙꯤꯔꯥꯖꯁꯨ ꯀꯞꯅ ꯀꯞꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯇꯈꯦꯜꯂꯩ. ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯅ ꯁꯦꯟꯅꯕ ꯉꯝꯍꯧꯗꯕ ꯑꯩꯒꯤ ꯏꯔꯥꯜꯅꯦ ꯇꯈꯦꯜꯂꯩ. ꯑꯩ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ. ꯉꯁꯤ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯏꯕꯁꯦ ꯑꯔꯣꯏꯕꯅꯦ. ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯇꯧꯔꯣ. ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯤꯔꯣ ꯙꯤꯔꯥꯖ. ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏꯌꯦ ꯇꯈꯦꯜꯂꯩ. ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯪ ꯇꯥꯔꯔꯣꯏꯗ꯭ꯔꯣ ꯙꯤꯔꯥꯖ? ꯅꯪꯇꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯂꯥꯛꯄꯅꯦ ꯉꯁꯤ ꯐꯥꯎꯕ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯌꯦ. ꯑꯩ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯣꯏꯌꯦ ꯇꯈꯦꯜꯂꯩ. ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ. ꯙꯤꯔꯥꯖ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯌꯦ, ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯀꯔꯤꯝꯇ ꯈꯟꯗꯕ꯭ꯔꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯦ. ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ ꯙꯤꯔꯥꯖ. ꯅꯪ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯏꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ ꯇꯈꯦꯜꯂꯩ. ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯥꯏꯈ꯭ꯔꯕ ꯂꯤꯛꯂꯤ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯅꯕ ꯌꯥꯗꯕꯅꯦ ꯙꯤꯔꯥꯖ. ꯀꯥꯏꯈ꯭ꯔꯕ ꯂꯤꯛꯂꯤꯒꯤ ꯃꯆꯦꯠꯁꯤꯡꯗꯣ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯁꯝꯖꯤꯟꯅꯕ ꯌꯥꯕꯅꯤꯅꯦ. ꯐꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯕꯁꯨ ꯑꯗꯨꯃꯛ ꯃꯌꯦꯛ ꯂꯥꯅ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯍꯧꯕꯅꯦ. ꯑꯣ, ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ ꯍꯥꯏꯔꯕꯗꯤ ꯅꯆꯤꯟꯗꯨꯅ ꯑꯩꯕꯨꯁꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯅ ꯐꯩꯌꯦ. ꯅꯪ ꯉꯁꯤꯁꯨ ꯊꯥꯖꯗ꯭ꯔꯤꯕꯣ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯁꯤꯔ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯂꯩꯇꯤꯌꯦ. ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯁꯤꯕꯣ? ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯙꯤꯔꯥꯖ? ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯀꯅꯣ. ꯑꯩ ꯉꯝꯂꯣꯏꯌꯦ. ꯑꯩ ꯌꯥꯕꯁꯨ ꯉꯝꯂꯣꯏꯌꯦ. ꯀꯩ ꯍꯥꯏꯕ? ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕ? ꯙꯤꯔꯥꯖ ꯃꯄꯤꯁꯤꯡꯗꯨ ꯇꯞꯅ ꯑꯃꯨꯛ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯅꯣꯛꯑꯒ ꯀꯩ ꯍꯥꯏꯕꯅꯣ? ꯙꯤꯔꯥꯖ, ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯌꯥꯝ ꯄꯛꯆꯩꯌꯦ ꯅꯪꯅ ꯀꯧꯔꯛꯄꯁꯦ. ꯅꯪꯕꯨ ꯅꯍꯥꯟꯋꯥꯏ ꯀꯧꯔꯛꯇꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯗꯥꯏꯅꯦ. ꯑꯗꯣ ꯀꯩꯒꯤꯅꯣ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯪꯅ ꯀꯧꯅꯤ ꯍꯥꯏꯔꯒ ꯉꯁꯤ ꯀꯧꯔꯛꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯇꯈꯦꯜꯂꯩ.